ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯣꯛꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯋꯥꯔꯤ ꯁꯦꯔꯤꯁ ꯑꯃꯒ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯈꯟꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯔꯥꯟꯕ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯅꯨꯄꯥꯕꯨ ꯃꯤꯔꯥꯏꯔꯝꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯊꯥꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯅꯨꯄꯥꯅꯗꯤ ꯅꯨꯄꯤ ꯃꯤꯔꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯗꯨꯅꯤ꯫ ꯌꯥꯝꯅ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯍꯥꯛꯄꯨ ꯋꯥꯍꯟꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯣꯠꯈꯤꯕ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯄꯨꯟꯅ ꯈꯪꯕꯤꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯈꯣꯏꯃꯨ ꯑꯃꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯂꯣꯏꯅꯔꯤꯉꯩ ꯅꯛꯅꯔꯤꯉꯩ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯆꯠꯂꯕꯁꯨ ꯃꯥꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯕꯅꯤ, ꯀꯥꯎꯕ ꯉꯝꯗꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯃꯍꯥꯛꯇꯕꯨ ꯁꯣꯟꯕꯅꯤ, ꯃꯍꯥꯛꯇꯕꯨ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯍꯦꯛꯇꯃꯛ ꯎꯗ꯭ꯔꯕꯁꯨ ꯂꯩꯕ ꯉꯝꯗꯕꯅꯤ꯫ ꯎꯔꯕꯁꯨ ꯈꯟꯅꯕ ꯁꯥꯎꯅꯕ ꯀꯌꯥ ꯑꯃꯁꯨ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯎꯗꯕ ꯅꯠꯇꯦ, ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯀꯣꯏꯅꯈꯤꯕ ꯅꯨꯡꯁꯤꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯑꯁꯥꯗ ꯌꯥꯝꯅ ꯊꯥꯖꯅ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯇꯝ ꯂꯦꯟꯕꯒꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯪꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨꯗꯤ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯕ, ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯂꯦꯟꯕꯒꯤꯅꯤ, ꯆꯨꯝꯅ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯄꯥꯎ ꯐꯥꯎꯅꯔꯛꯇꯕ, ꯑꯗꯨꯗꯒꯤ ꯃꯩꯔꯤꯛꯇꯒꯤ ꯃꯩꯖꯥꯎ ꯑꯣꯜꯂꯛꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯕ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛ ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒ ꯂꯥꯞꯅꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯃꯥꯡꯁꯨ ꯂꯥꯡ ꯇꯨꯡꯁꯨ ꯇꯦꯟ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯡ ꯌꯥꯎꯗ꯭ꯔꯕ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯅꯥꯏꯇꯣꯝ ꯇꯥꯅ ꯍꯤꯡꯍꯧꯔꯦ꯫ ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯕ, ꯅꯪꯒꯤ ꯃꯄꯣꯛ ꯑꯗꯨꯅ ꯍꯦꯟꯅ ꯅꯤꯡꯇꯝꯒꯅꯤ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕ ꯀꯩꯁꯨꯝ ꯂꯩꯇꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯅꯪ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ꯫ ꯃꯇꯝ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯇꯥꯔꯕꯗꯤ ꯃꯇꯝ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯥꯖꯕꯁꯨ ꯉꯝꯗꯦ꯫ ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯐꯥꯎꯕ ꯆꯩꯅꯥꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯌꯦꯡ ꯀꯥꯎꯈꯤꯕ ꯌꯥꯏ, ꯃꯥꯡꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯆꯩꯅꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯡꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛ ꯀꯥꯎꯕꯤꯒꯅꯨ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯐꯃꯨꯡꯗ ꯃꯁꯥ ꯉꯝꯗꯕꯗꯒꯤ ꯇ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯍꯤꯞꯂꯤꯕꯤ ꯂꯩꯃꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯧꯔꯛꯏ, "ꯏꯆꯦ, ꯏꯆꯦ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ?" ꯂꯩꯃꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯃꯤꯠꯁꯤꯡꯂꯛꯏ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ, "ꯈꯔ ꯅꯨꯡꯉꯥꯏꯔꯦ, ꯂꯥꯛꯑꯣ ꯐꯝꯃꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯀꯧꯁꯤꯜꯂꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯁꯨ ꯐꯃꯨꯡꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯝꯂꯦ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯏꯆꯦ, ꯅꯪꯁꯤ ꯃꯌꯥꯡ ꯌꯥꯝꯅ ꯇꯥꯔꯦ꯫ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯖꯔꯝꯕ ꯏꯆꯦꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯛꯐꯝ ꯌꯥꯝꯅ ꯀꯥꯏꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯂꯥꯏꯍꯧ ꯇꯧꯔꯒ ꯂꯩꯔꯤꯗꯨꯕꯣ?" ꯂꯩꯃꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯁꯤꯕꯨ ꯑꯩꯅꯔꯥ? ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯉꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯄꯪꯁꯣꯟꯗ ꯁꯣꯟꯊꯩ." ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯆꯦ, ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯦ꯫ ꯋꯥꯈꯜ ꯈꯔ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯕꯗꯤ ꯄꯨꯟꯁꯤ ꯇꯦꯜꯂꯦ ꯍꯥꯏꯅꯕꯅꯦ." ꯃꯆꯦꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯦ, "ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯅꯤ? ꯑꯩꯗꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯍꯤꯡꯅꯤꯡꯗꯅ ꯍꯤꯡꯂꯤꯕꯅꯤ." ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯃꯤꯑꯣꯏꯅ ꯍꯤꯡꯂꯕꯗꯤ ꯈꯔꯁꯨ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯇꯝꯁꯤ ꯏꯆꯦ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯍꯟꯗꯛ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯃ ꯍꯥꯏꯅꯔꯝꯕꯗꯣ ꯀꯔꯤ ꯇꯧꯔꯒꯦ?" ꯃꯆꯦ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯇꯣꯛꯈ꯭ꯔꯦꯗ꯫ ꯑꯩꯅ ꯌꯥꯗꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤ꯫
ꯌꯨꯝꯁꯨ ꯄꯥꯅꯤꯡꯗ꯭ꯔꯦꯗ ꯑꯩꯗꯤ ꯍꯛꯆꯥꯡꯅꯒ ꯌꯥꯝꯅ ꯁꯣꯟꯊꯕꯅꯦ ꯈꯪꯗꯦ ꯑꯩꯅꯗꯤ ꯌꯨꯝꯗ ꯂꯩꯖꯒꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯃꯥ ꯈꯣꯏꯅ ꯍꯦꯛ ꯇꯝꯕ ꯌꯥꯗꯦ ꯃꯅꯥꯎꯅꯨꯄꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯆꯨꯝꯕꯅꯤ ꯏꯆꯦ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯤꯈꯤꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯑꯗꯨ ꯌꯥꯝꯅ ꯊꯧꯅꯥ ꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯕꯒꯤꯗꯃꯛ ꯏꯆꯦ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯒꯤ ꯃꯥꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯆꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯇꯞꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯑꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯒ ꯈꯨꯝꯂꯛꯏ ꯅꯅꯥꯎ ꯅꯨꯡꯁꯤꯕꯒꯤ ꯆꯩꯅꯥ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯉꯝꯗꯕꯅꯦ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯕꯅꯦ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯀꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯒ ꯅꯍꯥꯛꯀ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯥꯞꯅꯈꯤꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯆꯩꯅꯥꯁꯤꯡ ꯑꯗꯣ ꯅꯪ ꯌꯦꯡꯉꯨ ꯃꯇꯝ ꯑꯗꯨꯗ ꯅꯆꯦ ꯑꯩꯕꯨꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯀꯣꯏꯖꯗꯕꯅ ꯅꯣꯛꯐꯦꯠꯇꯧꯅ ꯈꯨꯝꯂꯛꯏ ꯑꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝ ꯋꯥꯕꯤꯔꯣꯏ ꯅꯈꯣꯏꯇꯅꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯗꯨꯝꯅ ꯋꯥꯖꯕꯅꯦ ꯀꯔꯤꯒꯤ ꯋꯥꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯋꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯀꯥꯏꯅꯔꯕꯗꯤ ꯅꯨꯄꯥ ꯁꯥꯎꯅꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯒꯅꯤ ꯃꯆꯦꯅ ꯑꯃ ꯈꯨꯝꯃꯤ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯋꯥꯅꯤ ꯅꯪꯒꯤ ꯆꯤꯟꯕꯥꯟ ꯊꯣꯡꯗ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯊꯃꯣꯏꯗꯗꯤ ꯌꯥꯗꯕꯅꯤ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯂꯣꯏ ꯃꯁꯤ ꯈꯨꯗꯤꯡꯗ ꯅꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯒ ꯎꯪꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯁꯦꯡꯕꯅꯤ ꯑꯩꯁꯨ ꯄꯉꯥꯡ ꯉꯥꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯏꯆꯦꯒ ꯇꯥꯃꯣ ꯁꯔꯠꯀ ꯋꯥꯔꯤ ꯑꯁꯦ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯩ ꯌꯥꯝꯅ ꯂꯤꯅꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕ ꯐꯖꯅꯁꯨ ꯈꯪꯗꯦ ꯏꯆꯦ ꯅꯪꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕ ꯅꯪꯅ ꯅꯤꯡꯕ ꯀꯥꯏꯔꯒ ꯂꯩꯔꯤꯕꯁꯦ ꯑꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯅꯤꯡꯉꯤ ꯑꯩꯈꯣꯏꯕꯨꯗꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯕꯁꯨ ꯏꯆꯦꯅ ꯑꯁꯨꯝꯅ ꯋꯥꯔꯤꯕ ꯏꯆꯦꯅ ꯑꯁꯨꯝꯅ ꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯈꯔ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯁꯦ ꯑꯃꯨꯛꯇ ꯂꯤꯕꯤꯌꯣꯕ ꯃꯆꯦ ꯑꯗꯣ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯕꯨ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯒꯦꯅꯦ ꯃꯅꯥꯎꯅꯨꯄꯤꯅ ꯑꯃ ꯈꯨꯝꯃꯤ ꯈꯪꯗꯦ ꯏꯆꯦꯅ ꯂꯨꯍꯣꯡꯁꯤ ꯌꯥꯗꯕꯗꯣ ꯇꯥꯃꯣ ꯁꯔꯠꯀ ꯀꯥꯏꯅꯈꯤꯕꯒꯤꯅꯤ ꯍꯥꯏ ꯏꯆꯦ ꯇꯥꯃꯣ ꯁꯔꯠꯀ ꯏꯆꯦꯒꯗꯤ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯟꯅꯔꯤꯉꯩꯗꯒꯤ ꯍꯧꯅ ꯈꯪꯅꯔꯛꯏ ꯍꯥꯏꯅꯩ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯆꯨꯝꯕ꯭ꯔꯕ ꯃꯆꯦꯅ ꯑꯃ ꯈꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯅꯥꯎꯅꯨꯄꯤꯅ ꯑꯃ ꯍꯥꯏꯔꯛꯏ ꯑꯁ ꯑꯗꯣ ꯋꯥꯔꯤꯗꯣ ꯐꯖꯅ ꯑꯃꯇ ꯂꯤꯕꯤꯌꯣꯕ ꯑꯩ ꯃꯇꯦꯛꯇꯤ ꯇꯥꯔꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯏꯆꯦ ꯑꯃꯨꯛꯇ ꯂꯤꯕꯤꯌꯣꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯆꯦꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯁꯔꯠꯇꯣ ꯌꯥꯝꯅꯗꯤ ꯐꯕꯅꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯒ ꯑꯩꯒ ꯂꯣꯏꯅꯔꯛꯄ ꯃꯥꯒ ꯑꯩꯒ ꯄꯨꯟꯕ ꯃꯇꯝꯗꯗꯤ ꯃꯤ ꯀꯌꯥ ꯑꯃꯅ ꯂꯛꯅꯩ ꯅꯣꯛꯅꯩ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯝꯄꯥ ꯆꯥꯏꯗ ꯑꯋꯥꯕ ꯃꯁꯦꯟ ꯍꯦꯛꯇ ꯊꯦꯡꯅꯩ ꯍꯥꯏ ꯏꯃꯥꯟꯅꯕꯤ ꯀꯌꯥꯅꯁꯨ ꯑꯇꯣꯞꯄ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯈꯤꯗꯦ ꯇꯥꯃꯣ ꯁꯔꯠꯇꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯜꯂꯤ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛꯀꯌꯥ ꯑꯃ ꯄꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯂꯥꯡꯉꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ ꯌꯨ ꯊꯛꯂꯒ ꯉꯥꯎꯁꯤꯟꯅꯕꯗꯤ ꯅꯠꯇꯦ ꯀ꯭ꯂꯥꯁ 10, 11 ꯇꯝꯕ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯀꯌꯥ ꯑꯃꯒ ꯄꯨꯜꯂꯒ ꯀꯣꯏꯔꯒ ꯍꯦꯛꯇꯃꯛ ꯂꯩꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯊꯤꯅ ꯆꯩꯕꯗꯨꯗ ꯃꯍꯥꯛ ꯈꯔ ꯏꯀꯥꯏꯔꯛꯄ ꯃꯥꯜꯂꯦ ꯇꯞꯅ ꯂꯥꯡꯕ ꯉꯥꯎꯁꯤꯟꯅꯕꯗꯤ ꯈꯔ ꯐꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯃꯥꯒ ꯑꯩꯒ ꯈꯪꯅꯕ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯅꯣꯛꯅꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯥꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯃꯁꯛ ꯐꯖꯕ ꯀꯧꯗꯦ ꯑꯩꯗꯤ ꯁꯛ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯗꯨꯝ ꯂꯣꯏꯅꯈꯤꯕꯅꯤ ꯄꯨꯟꯈꯤꯕꯅꯤ
Matam aduda ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯨ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯏ. ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯩꯕꯗ matam adudadi ꯊꯕꯛ ꯁꯨꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯄꯩꯁꯥ ꯊꯣꯛꯇꯦ. ꯑꯗꯨꯒ ꯀ꯭ꯂꯥꯁ 12 ꯁꯨ ꯊꯥꯗ꯭ꯔꯤꯕꯅꯤ. ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯅꯤꯔꯛꯏ. ꯑꯩꯁꯨ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯉꯦ. ꯌꯥꯝꯅꯃꯛ ꯌꯥꯝꯗ꯭ꯔꯕꯁꯨ ꯂꯨꯄꯥ 50 ꯆꯥꯝꯃꯗꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯇꯨꯡꯁꯤꯜꯂꯒ ꯍꯦꯛꯇꯃꯛ ꯄꯤꯈꯤ. ꯃꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕ ꯌꯥꯎꯔꯕꯗꯤ ꯂꯨꯄꯥ 50 ꯆꯥꯝꯃ ꯑꯗꯨꯝ ꯄꯤꯔꯛꯏ. matam adugi lupa 50 ꯆꯥꯝꯃꯗꯣ ꯀꯌꯥꯗ ꯃꯃꯜ ꯂꯩꯈ꯭ꯔꯕꯅꯣ. ꯃꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯍꯥꯛꯅ ꯈꯖꯤꯛꯇꯪ ꯄꯤꯔꯛꯄꯗꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯑꯉꯝꯕ ꯈꯔ ꯄꯤꯕꯗꯣ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯦꯟꯅ ꯄꯦꯟꯖꯕꯅꯤ. ꯃꯥꯒꯤ ꯑꯩꯒꯤ ꯃꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯉꯤ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯍꯦꯛꯇꯃꯛ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ. ꯑꯩꯁꯨ ꯃꯈꯣꯏꯗ ꯆꯠꯂꯦ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯉꯤ. ꯃꯈꯣꯏ ꯃꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯁꯨꯝꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ. ꯑꯩꯗꯤ matam adudadi ꯏꯀꯥꯏꯖꯕꯅ ꯋꯥ ꯀꯌꯥꯁꯨ ꯉꯥꯡꯗꯦ. ꯇꯥꯃꯣ ꯁꯔꯠꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯁꯤ ꯄꯨꯁꯤꯜꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯐꯥꯒꯤ ꯇꯧꯕꯅꯤ. ꯃꯃꯥꯅ ꯍꯥꯏ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯀꯥꯟꯗ ꯆꯦꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥꯅꯁꯨ ꯍꯥꯏ. ꯃꯃꯥꯅꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ. ꯑꯩꯈꯣꯏꯒꯤꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯖꯗꯦ. ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ. ꯑꯗꯨꯅ ꯍꯌꯦꯡ ꯆꯦꯟ ꯆꯣꯡꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥꯗꯣ ꯅꯈꯣꯏ ꯃꯃꯥ ꯈꯣꯏꯗ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯌꯨꯀꯣ. ꯑꯁꯨꯝꯅꯁꯨ ꯐꯥꯒꯤꯀꯌꯥ ꯑꯃ ꯇꯧꯔꯛꯏ. ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯥꯃꯣ ꯁꯔꯠꯁꯨ ꯑꯩꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ. ꯃꯨꯟꯅ ꯌꯦꯡꯅꯩ. ꯃꯈꯣꯏ ꯃꯃꯥꯅꯁꯨ matam adudadi ꯇꯥꯃꯣ ꯁꯔꯠꯁꯦ ꯊꯕꯛ ꯐꯪꯒꯅꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤꯗꯦ. matam kaya ama haukrabagi tungdadi masu aisu class 12 thaba loire. Class 12 loirba matungdagidi mahak yumgi mateng pangnaba thaba khara suba chatle. Matam maduda aina mangonda phajana haibane. Dangdi nakhona kutte pasu natte. Karigi thabak suribano. Hoi nong phadok thabak subane. Adu nattaba Manipur gi thabak thidrabasu Central gi army gumba thabak khara try toroga yengu. Selaga yengu haduna aina mangonda paukta kaya ama pibane. Mahakti ahanbadadi nungay paiba talle. Ayamna kijay haduna hektama yade. Adobo aina maga unaba khudingi sibay oinaba hono. Lairaba aikoygidi sibay nattabadi kaisum pambay leiroi haduna yamna kanna takpane. Adobo kona thangdadi aina haibado mahak yaki. Numitugi matungdagi mahaksu lamjan kanna chen matamki. Army gi form kaya ama thajille. Aduga recruitment lakba khudingi mahak adum chele. Marirak mangarak mahak try kayarak tawbane. Adubo kaidonunda khalakte. Aina di mangonda phajana haibane. Thawna hankano. Dongmudi soidana nangi mai pago haiba numittu laklabadi nahak mai pakadoribane. Asumna mahakna recruitment chatpa khudingi aina su yumdagi paisa lejadabana imanabi kayadagisu paisa puraga magi thabak khanbagidamak paisa pibane. Yamde lupa samri ama samga ama aina mangonda pibane. Aduga bahak yamna kanna honajaraga thabak adu yawnaba kanna chele. Adubu kona thangdadi laibak phabana mahak army gi thabak adu khalakle. Thabak khalakpa numit ado ai yamna harawki. Mahaksu harawki. Aduga mahak mama adusu yamna harawjaki. Mahakna thabak changdingai nongma makhoi mamanasu aibu kawduna makhoida aikoi puna chak chabinaki. Numit ado aikoi yamna noki yamna harawki. Adubu numit adugi harawkiba numit adugi nokpanadi aigi puchigi aroibane. Masanupana thabak hek changkhibadagi makhoigi mama ado masada napal kaya ama karae. Hanadi aibu lau haduna yamna toina korambane. Adubu aibu korakidre. Aibu thenaba matamdasu kauningbagum kauningdabagum udaba saraga chatpa hore. Tamo sarat ki training manung aduda ai maga wari sanaba phangkide. Mahnusu ingwanda phone pa hende haduna phone torokte. Aduga asomdasu makhoi mamana miyoi kaya amada pau mathang tamlakke. Aikoi ibungwan khangnariba nupi edo masak phajade masak thi. Aduna isa nupagidi masak phajaba nupi ama thigani haduna
miyoy kaya amada pau tamlakki. Pau adu taba matamda ai tasengna mak thamoi kaiki. Asumna hairaduna leimado hingna kabla'e. Magi matau adu uba matamda manau nupina theme. Cice karigi kabino wari makha tarao karigi kabino haduna manau nupina theme. Mayamba aroibada amuk hana khurumjari. Mathangi tangkakta kari oigadaba haibado mayamna wakhan tawbira'u amadi comment thambiramu.